Kumja lising ani ni fuga taret faobada India developed country ama oinabagi manglaan mangfaonagani thajai BC Lokendra pawasi ngarangong thilfong kiba pandam paukse dagi lokhatjabane chahi khara asida laingak na paikhalagli ba chawkhat khongthang asina Kumja lising ani ni fuga taret faobada laibak asibu developed country ama oinaba mangliba manglaan soidana mangfaonagani thajai Anoba education policy hogdoktuna laibak asigi nahasingi skill development purakna bohonariba khongthang asimak singthan ingai ni haina Manipur University ki BC Professor N. Lokendro na phongdokre wapam asi India government ke Ministry of Information and Broadcasting ki Publicity and Media Wing Central Bureau of Communication CBC Regional Office Imphal na sinduna hauki ba chahi mapan lo masida India laingak na miyam gi amade lai da basingi da magpaikhat pa chawkhat khongthang gi thabak thoram sing scheme sing amadi voter literacy gi matang da numidum ni chumna sathagadaba Integrated Communication and Outreach Program kam photo exhibition hogdokpagi thauramda mahakna phongdokhibane Manipur University ki Law Department ngahan pangthokiba thauram aduda MU ki Law Department ki HOD Dr. Yumnam Premananda School of Social Science MU ki Din Professor T.S. Purnima MU ki Finance Officer Professor Elangbam Nixon amade CVC Regional Office Imphal ki Field Publicity Officer Dr. Nongmaithem Rinana maruoiba mithunglen singoina saruk yakhe loinana MU ki Southeast Asian Studies Department ki HOD Professor Singlen Maisnamna special guest amade resource person oina saruk yakhe MU ki mahiroi sing yauna pangthokiba thauram aduge saruk ama oina quiz pangthoktuna case award piduna cultural program su pangthokhe thauram gi athoiba mithunglen gi warol pidaduna MU ki BC Professor N. Lokendro na hai hauki ba chahi mapan tararo masida laibak asigi Prime Minister Narendra Modi gi liching makhada paikhalagli ba tongan ba chawkhat khongthang gi thabak thauram sing asi yenglurabade Kumja lising ani ni fuga taret faobada India bu developed country oina ba mangli ba manglaan soidana mangfaonagani thajai BJP na luching balaingak asina tongan ba flagship program kaya chathaduna laibak asigi senmitlon gi phibam phagana ba khongthang kaya paikhatuna chawna ahongba purakpagi mami tare masida natana miyam amade laibak asigi nupi angang singge Yaiphat thaurang kaya laukhatpagi mathakta lambi thong amade achauba industry kaya semgatuna infrastructure gi oiba hongba kaya puragle maram asina Kumja lising ani ni fuga taret phawbagi manungda laibak asigi economy ase $1 trillion ahum oina ba Prime Minister na mangliba manglaan soidana mangfaonagani thajai loina na malem asida sapu pi kiba COVID-19 laina laichatna malem gi chawkhalaba laibak singi miyoi kaya gi thawai mangan khe adubu asigumba chairak asida India na laichat asidagi ngakthokpa ngamba vaccine phawba puthoktuna mi sibagi chang ka hena hanthanba ngamkhibane masida natana neighborhood for saiba wakhalonda India na topa laibak singda vaccine gi mateng phawba pangkhiba sina laibak asi malem gi chawkhatpa topa laibak singdagi ta na leitre haibadu mayek sengna takpane Narendra Modi na luching balaingak asina paikhaliba miyam ge yaifa thaurang scheme sing mamuta na khangdoktuna miyam pumna magna khudong chaba sing asi mapungpha na launa bohna minasi haina so Professor N. Lokendro na phongdokhe